Independent People's Tribunal report Miym Punna report adugi mayokta lepminaba tangai fate kumja lising ani kulumdoi May 3 dagi satarkiba sahi ani heleba maitei amasung kuki ki kangki irang asi center government loisinaba angamba thakka honari masigi mahai atenba matamgi manungda pangani haibagi thajaba lei central government sugi anoba ground on semba designated camp masing hantan magalona maitei na khundariba mafamdagi labna thamkiba amasung national highway singda free movement lehenbagi pressure asi Kopi UZ group singda kanna piraga lairibani haibasisu aronba oiraktre asumna intappa phiba mama athuba matamda hanjalagani haibagi thajaba laklaba matam asida People's Union for Civil Liberties PUCL na August kunda phongkiba Independent People's Tribunal ge report aduna ona tainaba maikaya amada puraga satkiga daure thagai senamaki di PUCL haibasi mau miyorbigi hak kanbaga mani lainaba thabak tawbagi damak musat phangraba non profitable organization amani adubu yamna sensitive oiba Manipur tholiba kangki irang asiga mari lainana logi meeting da su chatnaba yaroidaba court amata su khudum changdam piba yaroidaba report ama hekka phongjelaga Manipur gi irang asi mayon amada punaba khonaribasi pung thoningai oide report atu koki organization singna achumani haina thagali amasung harau phungdoragli aduga maidai singna yaningdaba phunguli amasung sauri masimakna taklibadi thauleitana thau thiraga khaibong tanariba Manipur miyambu amakasu khana hanba pamliba haibasini kangloki irang da third party amana maram isa sal daba report ama phungjinba haibasina makoida kari kanariba amasung tongjariba haibadu kupna nainaragadi kanagumba kharagi khujal thaurang makhada puthokpa report amani haina lawbusu yai report asi hojik thorak labanina malengi miyamda amasung leba asi mafam pamamakta kangloki irang asi maiteina hoba amasung namduna tonbagi mami ama tahali haibasi khangba ngami thawong asina Maitai masasing organization asina lumaida hapaga malemda yonthoklei IPT ki report adugi matangda Manipur ki MP Leisemba Sana Jawba amadi Inner Manipur Parliamentary Constituency ki MP Dr. Angomsa Bimola Koijamsu sathina yaningda phungdokhre ex minister N Biren amadi state asiki lusingba kayamurum su report adu yaningda phungdonarde coordination committee on Manipur integrity kokomina tribunal report ni haibadu judgment sunate koki ki union territory ama semnaba makulbu sogatpa amade pung thawanaba report ni haina phungdokhre sanaba yaba report nati haina phungdokhna report adu phungda gengba irang loisanaba tangdulai taba hanjil hanaba Manipur ing tapna lehnaba ki mating pangsenba mande kauthuluraba hana sunaba thoki wari sing adu muk haning sing handuna irang porna pung tawri koki sing narco terrorism na demand tawriba separate administration union territory gumba semnaba pamaruda sumhanaba oina uba fangi asengba mayama nathiraga Maitei singbu lan uhanba amasu international oiba phurni haiba utnaba thawaina sili haina su kopomina hairi thagai senamaksu Manipur irang thokibadu imphal nodagi horokiba sunat nate adubu report adudadi maitei na koki singbu ot nairaga tatokpirakpadagi hobri haina palli tuchampurda mai Nongmei paiduna reli salaga nungtin pobopta phagaukso ikhaina singba maitei khun singda sangsilaga yum mai thaba horokibadu makoina report adudadi losilli matamduda imphaldadi vice president Jagadip Dhankar lakki security ki yamakan bagi mathakta ing signa laiki social media platform singda miti masa sing phurakpa yumai thaba urpadagi imidang wairamda imphal mayol irang haurakibani masigi su mathakta Manipur bo saruk ani tokna khaidoklaga kuki gi lam amasung maitei lam haina khaidokle haina malemgi miyamda utnaba honai aduga tampaki lamna rambai tengo mitei lipuna nomai pairaga ngakiba oina palli singi lamna ITLF ki mingsu pankide kotu amadi sugi keder singsu ama fawa pankide madugi mahuta mairoi singi lop oiriba kesona koki gi lam ngai haina palli masimak koki singi lisat atu khumjilaga mitei singbu yam tamthiba kangbu oina ohanabu honabani matang asida panjanbu wafamdi maitei singna koki singbu narco terrorism unanaba honai haina maran sijili aduga koki singbu kananaba koki singbu kananaba Manipur da popi pambi tharibsing asida mitei su yawi naga su yawi haina icham sambaromda puthokna honari samna hairabada sanaba yaroidaba report ama puthorabasi irang asum lehnaba amasung koki sing separate administration ki demand mapung phanaba kanagum kharana lokunaraga semba report amani haina lofam thoi Manipur government report adu public platform diki lokto hanaba honafam thoi haijaningi Assam Rifle na Indo-Myanmar border da operate tawba extortion ring ama Thugaikhre Assam Rifles na Indo-Myanmar border ki area da criminal ki oiba thong sing laksinaba amadi law and order maintain tawba mari lenana paikhalakpa thaurangi manung sanna border area da operate tawba achoba extortion ring ama Thugaikhre lonana thokto aduda chenaba maru oiba myoyama phare hairi Assam Rifles ki power man hairibana intelligence ki akhanaba power ma phangbadagi Tenopol district ki manung sanba border town mori ki yam naknana leiba Howland 5 area da hawkeba August 13 Assam Rifles local police amasung
paramilitary unitsingna yumsing sangduna thiba humgi thabak sathabada extortion ring asigi maruoiba miyoi ase phagatpa ngamkibani pharaba miyoi ase criminal gi thawng kya sathariba village volunteer stand zone gi kangbu singa mari lenarangmani haiba chingnaba lei miyoi asidagi extortion network operation amasung khulai smuggle tawbaga mari lenaba digital